Akashbani Imphal Moirangthem Ibehaibi pau pajari ahanbada maruiba pau Manipur Tampaki Jilla Mari Imphal East Imphal West Thawbal amasung Kakchingda ngasisu ayuk pung 5 dagi nungthil pung 5 phawba curfew komthokli Bishnupur Jilla gi oinadi curfew komthokpa leite Mizoram Sarkar ngarang Lalmin Thana Sanatena luchingba Mar People's Convention Democratic Santigi yanaje ama sahi tawnakre BJP luchingba Samrat Chowdhury ngasi Bihar gi anoba Mukhyamantri oina wasak lokre Rajya sita BJP luchingba amana Mukhyamantri oiba mahakna ahanbu oire amasung Nongchu Bengal amasung Tamil Nadu da Vidhan Sabha Mikhalgi Bot Khombagi Thabak Khamthengna kalle Manipur Tampaki Jilla Mari Imphal East Imphal West Thawbal amasung Kakchingda ngasisu ayuk pung 5 dagi nungthil pung 5 phawba curfew komthokli Bishnupur Jilla gi oinadi curfew komthokpa leite Haujuk phawbadi curfew komthoklingai manungda pamdaba thodok thokpagi paw leite Amoromda Rajya sigi Tampaki Jilla 5 da mobile internet ki athingba thamlakpadu hayang phawba sangdokre Tronglawbi thodok yaningdaba phongdoktuna ngarang numidang Imphal East ki sawumungda maira rally chatki amuko amoba kohar MSF na luk kaya khusamnaduna sinkiba maira gi khongchat aduda maikei adugi maira paibising amasung club ching saruk yaki nongpok kakchingdasu maira gi rally chatki madudasu maikei adugi maira paibising amasung club sing saruk yaki National Highway Kuntra Taret Imphal Jiribam Lambida ngasisu ngaksenbagi akanba section Thauranga loinana pochei puba gari Konipan Jiribam dagi Imphal pangkhre Aikoigi Jiribam paumina hai ngasi Jiribam dagi thokiba gari sing adugi manungda LPG tanker 13 diesel tanker 3 amasung cement puba gari mari yauki haujiki oinadi Jiribam da pochei puba gari amata panduna lehodre Mizoram Sarkarna ngarang Lalmin Thana Sanatena luchingba Mar People's Convention Democratic Santigi yanaje ama sahi tawnaduna awang nongpaki rajya asida lalobagi irang pumloi loisille nakal anigi oina yanakiba asina Mizoramgi awang amasung awang nongpok thangba sarukta marna namna taba Sinlung Hills Council lamdamda mapung phana sakhot hanbagi wafamda mieng thamli Yanache aduda yauriba mapung oiba wafam singi manungda council adugi budget ke senpam hengalhanba sakhot thorangi akhanaba package piba infrastructure phagathanba amasung lambi thongi phibam phagathanba yauri yanariba adugi matung ina lalolup asigi kadar singna khulai thadokani amasung khunai gi apunba iselda yauranaba mapan thoraktuna lalobagi thabok thoram namak lepkani Mizoram gi Rajyapal Priyokumar singna ngarang Aizol gi Aizal Club ta pangthokpa tharam amada Rajya adugi hanagi Mukhyamantri Joram Thangagi from Gorilla Fighter to Chief Minister haina mingthonba lairik ama phongkhre Rajyapal na lairik adubu Mizoram gi itihas ki maru oiba tangka kaya kupna nainaba singthaningai amasung thajaningai oiba itihas ki warol amani haina singthakhi Nagaland School Education Department gi makhada leiba Nagaland Education Project Lighthouse Nectarna ngarang Light School Complex singda Grievance Redressal Mechanism Portal ama hawdokre Kohima the district level LSC School Related Gender Based Violence Committee singi orientation program amada Nagaland State Commission for Protection of Child Rights ki Chairman Alun Hangsingna portal adu hangdokhibani Arunachal Pradesh ki Mukhyamantri Pema Khanduna ngarang Siang Jilla da punna lupa koti Chama marfuda taruk lak nifu marirom sangadaba project kharagi jata hunkhre kharana sangakre amoramda Rajya siki Youth Affairs Department sinduna ngasi Itanagar ki DK Convention Hall da chahi gi oiba job fair pangthokli job fair asi lakliba April 13 ta Lower Dibang Valley Jilla da pangthokkani Bangla amasung Oksomia gi anoba chahi hoba numit poila boisak nobo borsho amasung rongali Bohab Bihu ngasi harau tayamna pangthokli anoba sahibu taramna okpa borsho boron thoram singda Sri Ganesh Puja mahoksa dagi chatnarakpa bihugi isai amasung jagoina mapung oiba saktam oiri tabiriba pawasi Akashbani Imphal dagini BJP luchingba Samrat Chowdhury ngasi Bihar gi anoba Mukhyamantri oina wasak lokre Rajya sita BJP luchingba amana Mukhyamantri oiba mahakna ahanba oire
ngasi ayu pung 12da Patnagi Lok Bhavanda pangtokpa thoram amada Rajapal Lieutenant General Retired Syed Atta Hasnena mahaku thabak paiba amasung aronba ngakpagi wasak lawki. मैं सम्राट चौधरी ईश्वर की शपथ लेता हूँ कि मैं विधि द्वारा स्थापित भारत के संविधान के प्रति सच्ची श्रद्धा और निष्ठा रखूंगा। मैं भारत की प्रभुता और अखंडता अक्षुण्ण रखूंगा। मैं बिहार राज्य के मुख्यमंत्री के रूप में अपने कर्तव्यों का श्रद्धापूर्वक और शुद्ध अंतःकरण से निर्वहन करूंगा। Shri Samrat Chaudhary ga loinana Vijay Kumar Chaudhary amasung Vijay Prasad Jadab chu mantri oina wasak lawki. Ningsingba yai Shri Samrat Chaudhary na ngarang Lok Bhavanda Rajapal gu unaduna anoba sarkar semnaba dabi tawkhibani madugi mamangda NDA Legislature Party gi mifamna yetnaba leitana mahakpu luchingba khanki. Nongchu Bengal da Vidhan Sabha Mikhalgi Bot Khombagi Thabak Yamna Kansille BJP gi makok thongba luchingba amasung Griha Mantri Amit Shah ngasi Raija du da miyangi meeting kaya da saruk yagani. Haujik namit nyungbada Shri Shahana Darjeeling Shahar gi Lebong Ground da miyangi rally ama yawgani. Tungda Jalpaiguri Jila gi Rajganj da Mikhalgi meeting amada wa ngangani. Nongthilda Alipurdwar gi Phalak Kata Mill Road Ground da rally amada saruk yagani. Kusbihar gi Tumpanganj da laiba Kalibari RMC Ground da su miyamgi meeting amada saruk yarabi yai. Madugi mamangda ngarang Congress ki makok thongba luchingba Rahul Gandhi na Raiganj amasung Malda da Mikhal gi rally sing da wangang ki. Shri Gandhi na Trinamool Congress sarkar bu Raija dugi naha sing da thabok phangangani haina wasak ki basing thabok da onthokpa ngamde haina yaning da ba phongdokki. Trinamool Congress makok amasung Nongchu Bengal gi Mukhyamantri Mamata Banerjee su Haura Pasim Mednipur amasung Purba Mednipur jila singda pangthokpa rally singda saruk yaki. Tamil Nadu da su Vidhan Sabha Mikhal gi bot khombagi thabak khamthengna kalle. BJP luchingba amasung Pradhan Mantri Narendra Modi ngasi Nagarcoil da road show amada saruk yagani. Road show aduda AIADMK gi General Secretary Idapati Palani Sami amasung BJP ki makok thongba luchingba amasung Kendra gi Mantri Piyush Goyal yawgani. DMK luchingba amasung Tamil Nadu gi Mukhyamantri MK Stalin chu ngasi Salem jila da mahaki dolga chungsinaba kangbugi bot khongani. Filmmaker Vijay su ngasi Chennai da bot khomlabi yai adubu madugi ayaba phangdri. Rashtrapati Draupadi Murmu gi numit ini hi Maharashtra khongchat ngasi dagi hauragani. Rashtrapati na ngasi Nagpur gi AIMS da pangthokadaba ani suba convocation thoramda saruk yagani. Tungda Nagpur gi National Academy of Direct Taxes da pangthokadaba Indian Revenue Service Income Tax Officer Trainees gi 9 suba batch gi valediction ceremony da su saruk yagani. Pradhan Mantri Narendra Modi na ngasi Karnataka ki Mandya da leba Shri Khetra Adison Chanagiri Matta Shri Guru Bhairabakya Mandir Sangagani. Mafam aduda hek thunglabaga Pradhan Mantri na Jola Pitha da chatkani. Mafam asi Bhagwan Shivana lai ningkheba mafam ni haina thajanai. Madugi tungda Shri Modi na anoba mandir adu sangadingi mamangda Shri Kala Bhairaba Mandir da lai khurungani. Aroibada maruiba pau amo. Manipur Tampaki Jila Mari Imphal East Imphal West Thawbal amasung Kakching da ngasi su ayuk pung manga dagi nungthil pung manga phawba curfew komthokli. Bisnupur jila ki oinadi curfew komthokpa leite. Mizoram sarkar na ngarang Lanmin Thana Sanate na luchingba Mar People's Convention Democratic Santi gi yana jema sahi tongnakre. BJP luchingba Samrat Chaudhary ngasi Bihar gi anoba Mukhyamantri oina wasak lokre. Raija sida BJP luchingba amana Mukhyamantri oiba mahakna ahanbu oire amasung Nokchu Bengal amasung Tamil Nadu da Vidhan Sabha Mikhal gi bot khombagi thabak khamthengna kalle pawloi jare.